Standard Robot School gi leikhitrabi mahairoi gi mafamda miyamna kainaramdai gi ikai khumnaba utkre mikap mirau khol marakta Imphal East gi harau rauda aroiba mathau manga pangthokre Manipur Rifles IRB CP followers male recruit ki manga suba batch ki passing out parade Chief Minister na salami oktuna pangkai da leiba Manipur College Police Training College da pangthokre Standard Robot School gi misi da maralaiba mishaku kannaba lengakta pressure piba leite piraklaga chatkadaba shunati haina Chief Minister Nongthawam Birena phongdokre Manipur gi turel singdagi nunglengoi pekpada Manipur High Court na athingba thamlakhibadagi sinmi kaya gi chakhau thadatpaga chap manare amasung ningthina semlaba Uchara Singh Department ki maikaidagi launanaba sem saduna lei haina Horticulture and Soil Conservation Minister T.I. Shyam Kumar na phongdokre Mayam bukhurumzari adom ne grips impact news ni ai rina thinguzamna hazipungja sfabugi maroi pausing mayam da pizari Standard Robot Higher Secondary School gi leikidraba mahiroi gi thawai yaudrba hakchang asi JAC amadi yumgi mioi singna laukre mahiroi asina leikidabada Kanchipurda leiba Standard Robot Higher Secondary School gi hostel da miyamna changduna haikat leikat tamge tawbada police amadi miyamga chawna muknakre Yumgi mioi khara khaktamak akanba cheksil thoranga loinana haikat leikat tamhankre misi asiga mari renana semkiba JAC gi warep amagi matung inna leikidraba mahiroi asigi thawai yaudrba hakchang Porompata leiba Janim Smoke tagi lauba amadi leikidrabi asigi aroiba mathau mangam harau rauda tauba haina yanakibani ngasi JAC amadi yumgi mioi sing yauna yamlaba mioi kayana asiba hakchang Porompat ki Janim Smoke tagi lauraba matungda miyamgi rally amaga loinana Porompat Ayangpali Road Kongba Singjamai tamna laklaga Kanchipurda leiba leikidraba mahiroi asina leiramba hostel da yamlaba miyamna haikat leikat tamna bhotnaki adubu yamlaba mioi sing aduna hostel manungda changbada thokhaningdaba thaudok wathok thuklakadra haiba wafam lakpadagi police na miyam sing adu changbada thinki khoishaunaraba miyam sing aduga police ka ngaihak muknaki police ke ahenba force laktuna khoishaunaraba miyam adu Tanthoki amadi yumgi mioi amadi JAC khara khaktamak changhanduna haikat leikat tamhanki Nakalambaromda leikidrabagi thawai yaudrba hakchangda maidingu leisemba sana jawbana mioi cha kayana haikat leikat tamdunai kai khumnabu utkre leikidrabi mahiroi asigi thawai yaudrba hakchang Janim Smoke tagi lauraba matungda miyamgi khongchat amaga loinana Imphal City gi mafam kaya koina chatluraba matung leikidrabi asigi thangwaiban maishnam leikai da leiba yumda puraktuna haunabi matung ina lining laishon gi oiba thoram pangthoki tungda thangmaiban thau ground da maidingu leisemba sana jawba JAC gi mihut Civil Society Organization mahiroi loop maira paibi sangsthan lanai loop amadi mioi cha kaya na haikat leikat tamduna leikidrabi asigi mafamda miyamna ikai khumnaba utpaga loinana leikidrabi asigi thawaina santi oina leirunaba ishorgi mafamda thaunijaki miyamgi oiba khongchat ama chatkhiba adugi saruk oina tongan ba school singi mahiroi singna lambi da thoklaktuna leikidrabi asigi mafamda haikat leikat tamki mahiroi sing asina mahiroi asigi mishi yaningdaba phongdoktuna thodok asida chenaba sing atuba matamda matik chaba dandi piu haina demand tauki tungda harau rau maning leikai da leiba leikidrabigi apokpa mapagi farmda chatnabigi lining laishon thoramga loinana leirol chanki
ꯃꯤꯁꯤ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯅꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯩꯁꯛꯄ ꯁꯩꯁꯛꯄꯤ ꯑꯃꯁꯨꯡ ꯇꯣꯉꯥꯟꯕ ꯃ꯭ꯌꯨꯖꯤꯛ ꯕꯦꯟꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯀꯪꯂꯥꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯅꯥꯊꯣꯡꯗ ꯃꯩꯔꯥ ꯀꯠꯇꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯄꯥꯟꯗꯝꯗ ꯊꯣꯔꯛꯈꯤꯕ ꯌꯨꯝꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯩꯁꯛꯄ ꯁꯩꯁꯛꯄꯤ ꯑꯃꯁꯨꯡ ꯇꯣꯉꯥꯟꯕ ꯃ꯭ꯌꯨꯖꯤꯛ ꯕꯦꯟꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯄꯨꯟꯗꯨꯅ ꯁꯦꯝꯕ ꯂꯨꯞ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯃꯩꯔꯥ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ꯫ Manipur Rifles IRB CP Followers Male Recruit ki Manga Suba Batch ki Passing Out Parade ngasi Pangai da leiba Manipur Police Training College da pangthokre loinana Passing Out Parade aduda athoiba mithunglen oina saruk yakhiba Manipur gi Chief Minister Nongthobam Biren Singh na lo thugaiba khudimak lo gi matung ina chap chana thengnagani mara leiba lemna amata tharoi haina phongdokre Passing Out Parade adu hongdokpa oina training da mai paglaklaba follower chamnga ga humpu taret na saba platoon tara marigi parade commander Tongbram Suresh na Chief Minister da report tauduna Chief Minister na parade inspection chatki amadi Manipur Police Training College ki Director RK Tutusana na training da mai paglaklaba followers sing adu mathau taunanaba washak lauki loinana training manungda PT drill weapons musketry indoor amasung overall da khwaidagi phajana pangthokiba singda Chief Minister na manapi ki Manapi ba loiraga wangang bada Chief Minister na hai discipline yaw taba khunai amana kaidaunung da chawkhat bangam loi chahi ani makhai phadri ba laingak asi lakpadagi ngasidi police tamadi miyam anigi marida yamna phagatle adubu miyoi kharanadi masigi khudong chaba laudaba sunnatte haina phongdokhi Tabak Pangdava Manipur se leiba CS se leiba naharol se mayam lagi cuma koi tabak pangani hai kya sama da leiba mayam se ko fulfill da banga mai hundana wahandana madu koi government se pandam moiba constable sinani ka sama tarani pan ki leiramba jail warden ki leiramba fire service ki pani par training leiramba mayam do koi loina mathang koi result hai do kana ngasi koi lokpa Ari ba cases sama da koi pending like train loge oji pending lady ba si jamadar ki kali ki adu ka koi IRB ki koi in process ju lady madu matam sana koi praja deliver tawna su Amaromda Standard Robert School gi misi gi matang da nungai taba phongdok laduna Chief Minister na hai kanagumba amatana mara leiba kanana ba lengak da pressure piba leite pirak lagasu chatkadaba natte misi asigi matang da chap chaba praman puthoktuna mara leiba chairak pina na ba hotnabana lengak asigi commitment ni haina phongdoki loinana investigating agency natraga police na thijiliba port amagi matang da numit khudingi pauche da phongdokpa yade masigi Mishi asigi matang da lengakna luna lauduna tauba yaba paikhatpa yaba paikhatuna langla langjin ama puthokna bakanna hotnari haina phongdokhi government full alertly investigating agency amana or police na or government thikali ba ko rama lumi khudi khabar da koi adu phange adu tawi na hai ba yaro ye thika par go ro matu le na langla langjin tawra ka Mana lagi bagi macam ni, mana nak bagi port ni koi government lagi, karena aku macam nak koi government sila mana lagi macam nak bagi pressure di busu lagi, ini mana boleh busu lagi, ini apa busu tak ada macam itu government ada pun. Tapi selagi ni khas sudah, or misi sudah, kali mau hai betul mai koi, sabsana group buku halaga, tiga halaga, mana lagi sih sabsana dan tiba hai betul, abu government sila sabsana lain berapa, commitment. Board of Secondary Education Manipur Bosem na lauba mamang chahigi metric exam da mahiroi singi marking system da asoiba kaya yaukibagi matang da achumba puthoknaba ngasi fawba inquiry report pidabagi mayokda ngasi Democratic Students Alliance of Manipur Desam gi meeting makhada tongan ba school singda mahiroi singna wakat mifam phamduna protest tawkhre Bosem ki mayokda pen daba kholau lauduna protest tawkhiba school sing adudi Heritage Convent Uripok Pari Imom Sindam Sang Langjing, Regular English School Kwakaithel, Vel Academy Koncheng Laikai, Imphal Public School Kanchipur, Manipur Standard English School, Temple of Learning Kanchipur, SCM Boarding School Singjamai Amasung, Soibam Laikai da Laiba, Heli English School ni.
वाकत मिफम अदुदा सरुक याकिबा हेली इंग्लिश स्कूल की महिरोय अमना फोंदोरकपदा लमदम असिगे एजुकेशन सिस्टम बु अचुंबा माइकैदा लमजिंग गदौरिबा बोशेमना ममांग चहीगी मैट्रिक एग्जाम की मार्किंग सिस्टम दा असोइबा लैकिबा अदुगी मरम ngasi फाउबा पुथोक्तबसी यानिंगदे हौखिबा चही कयादसु हारिबा वाथोक असि थोक्तुना लाक्लिबनी मसी फाउबदा मणिपुर लैंगाकना तुमिना लेशनबा पेंदे हिरम असिदा एजुकेशन मिनिस्टरना मीटिंग चंगदुना अचुंबा पुथोक्नबा होटनबियु हाइखी असिगुमलबा थौदोक असे ममांगदा कया मरुम थोखरे ngasi मक्सो अदुम थोकले अदुबु अचुंबगी मम्मीदी इउ उदे मरम असिना बोसीएम गी असिगुमलबा अमोदगी मरक असिदा अखोय आईसीएस एलसी एग्जाम असे पीगदबा तसेंगना कीजरे मरम असिना एजुकेशन मिनिस्टरना बोसीएम गी असिगुम असोइबा अरानबा असे चुमथोक पिरगा छात्र सिंह अमदी लेबाक मियाम पुमनमक्ता अचुम अरान असे खंगनबियो मखा ताना देशामना चंगसिलकपा खोंजिंग खुदिंगमक्ता अखोयसु नाकालमरोमदा चथखिबा वाकत मिफम असिगा मरी लेना देसाम की सेक्रेटरी जनरल सितल ओइनाम हाइकिबदा मैट्रिक एग्जाम की मतमदा महिरोय सिंह मार्किंग सिस्टम दा असोइबा लैरिबा बोसेमना चेनरिबा मियोय सिंह चैराक पीदबना तोकपनी मसिना मरम ओइरगा बोसेम की मनुंगदा हुरानबा खुटपु अमा लैरबरा हाइबगी चिंगनबा लैरे अदुबु थवोंग असि चही खुदिंगी थोरक्तुना महिरोय सिंह करियर दा चावना अपनबा पीरबा फावबदा एजुकेशन मिनिस्टर ना मीटिंग अमता चंगदना लैबसी मरम चादे मही मशिंगी लमदा मपी मपा ओइरिबा लुचिंगबा अमना तौफम थोकपा तौबा ngamdrabadi अथुबा मतमदा एजुकेशन मिनिस्टर फम थादु उहाइना महाकना डिमांड तौरखी सर स्केप अथुबा मतमदा पीदब तारगदी मसिगे चप चाबा पाखुम अमा देसामना अथुबा मतमदा बोर्ड सोइदना पीरगनी लोइनना मथौ मसक खंगद्रबा बोर्ड ऑफ सेकेंडरी एजुकेशन मणिपुर की अथॉरिटी सिंह मोरेन ग्राउंड दा हजिकति फम थादोकफम दम ओरे अराना हुई मयाम सुबु नमजलगा कंखलगा थमनिना खलिबा एजुकेशन मिनिस्टर सु फम थादोकपगी मतम ओरे माना असुमबगी दमका थबक तोबंग मोरे दबरगदी मणिपुर की हरकलिबा माइरोय मयाम असिगी यंगबिरगा अथुबा मतमदा फम थादोक पिरो हाइदना देसामना मैलेनबसिंगी पुनिंग चिंगसनजबो मोइरांग अपुनबा मैरा पाइबी इमालूप मामपिल सिंधुना मयाई काबन निशागी मायोक्ता मैरा खोंगचटमा मोइरांग लमखाइदगी मोइरांग सेंद्रा रोड तलैबा कोइरेंग फाउब चटख्रे खोंगचट अदुदा मोइरांगदा मयाई काबन निशा चाब अमदी योनबा यारोय नुपीना यू थकपा यारोय हाइबा खोलाव कया लाउखी खोंगचट अदुगा मरी लेनना मामपिल की सेक्रेटरी एन थबाना हाई हौखिबा जुलाई की तांग 13 मोइरांगदा मियाम की ओइबा मिफम पांगथोक्तुना लौखिबा वारिब की मतुंग इना मैरा खोंगचट असी चटपनी हाइखी रोड साइड वेंडर्स वेलफेयर एसोसिएशन ख्वाइरंबल कैथेल की अयाब याउदना टेम्पररी मार्केट की अवांग थंगबा सरुक्ता लनाई मियोय खरना यूनियन सेमदुना रजिस्टर तौनब होटनब यारोय हाइना एसोसिएशन असिना फोंदोरकली हिरम असिगी मतंगदा टेम्पररी मार्केट ता पाउमी सिंगा उनबदा एसोसिएशन असिगी एग्जीक्यूटिव मेंबर एस बिलासिनीना फोंदोरकपदा एसोसिएशन लैना लनाई मियोय खरना तोखाइना यूनियन अमा सेमननबा होटनरकपा यारोय हाइना फोंदोरकी लोइनना पाउमी सिंगा उनबा अदुदा याउखिबा रोड साइड वेंडर वेलफेयर एसोसिएशन की मेंबर सु ओइरिबी मुस्लिम माइनॉरिटी की प्रेसिडेंट जानो बेगम ना फोंदोरकपदा यूनियन सेमदुना नुसी चानना पोचा योनमिनरिबा सिंगी मरकता नुसिनदनबा अमता तौबिगनु यूनियन सेम की हाइरबसु अतोपा मफम अमदा चटलगा सेमबियु टेम्पररी मार्केट की मनुंगददी यूनियन सेमबा याररोय हाइना फोंदोरकी अखोई रोड साइड स्ट्रीट वेंडर हाइबसिना एरिया से अखोइना कोलगा ताकपनी सरकार का मायोकनदना पुलिस का लाठी चार चाइनदना यामना तमथीना थेंगनरबा मतुंगदा एरिया सिदा अखोई रोड साइड स्ट्रीट वेंडर हाइसे फमजरकपनी तम खरा लैरगा अखोई होनसेन तौजगे हाइबा इचा खरा थोगलकपदगी होनसेन सि तौहलखिबनी होनसेन सिसु अखोइगी मखादनी तौरिबसे हुजी अखोइगी मथक्ता कनागुंबा खरा थोगागा अखोइदगी तुखाइरगे यूनियन अमा सेमगे हाइबसे स्ट्रीट वेंडर द लैरिबा अखोइना अजाबा सुपी पिबंगमोय एरिया सिदा मखोइ सुचंग चंग यारोय मफम जगह सिदगी मखोई हंदोखिदबा तारगदी रोड साइड स्ट्रीट वेंडर द लैरिबा मेंबर खुदिंगमका मणिपुर हाई कोर्ट ना मणिपुर लैरिबा तुरेल सिंगदगी मरी लेनबा अथॉरिटी की अयाबा याउदना लेंगोय पेकबा यारोय हाइबगी ऑर्डर अमा इखंग खंगहौदना थोखिबा असिना नोंमगी चरा तारिबा सिनमिसिंगदा अवाबा कया पीरिबा सिगी मायोक्ता ngasi तोंगान बा मफम कयादा खोंजंग चंगसिनख्रे हिरमसिदा रिपोर्ट अमा मणिपुर लेरिबा तुरेल सिंगदगी लेंगोय पेकपा यारोय हाइदुना इखंग खंगौदना हाई कोर्ट ना ऑर्डर अमा थोलकपा असिना तुरेल लेंगोय पेकतुना पुकजाक तालंबा यामलबा सिनमी कयाना पेंदबी खोलाव कया लाउदुना ngasi तोंगान बा मफम कयादा खोंजंग चंगसिनखी सेकमाई तुरेल की नागेत खुंदारिबा मरुइना
कोइरेंगई थोंग वांगमोदा लेबा खुन मापनगी मियाम अमदी लेमखोंग तुरेलगी सरुक अमा ओइरिबा कांतोदा लेबा सिनमिसिंगना वकत मिफम फमखिबगा लोनेना वकत खोंगचत अमसु चतुना मरि लेनबा सिंगदा मेमोरेंडम अमा पिसनखि तुरेल द नुंग लेंगोय पेक्तुना इमुंग मनुंग पुनरिबा कोइरेंगई थोंग वांगमोदा लेबा तोंगान खुन मापनगी मियामना हाई कोर्ट की ऑर्डर असि यानिंगदे मखोगी पुकचाक थदत कनु पांबई अमा सिनबिदुना थबक सुबा याहनबियु हाइबा खोलाव सिंग असि लाउदुना वकत खोंचत अमा लाखि हारिबा खोंचत अदु कोइरेंगई थोंगदा पुलिस सिंग थतुना मखा ताना चथनखिदे सेकमाई ऐसी की मनुंग चना लेबा कांतो खुलेन अवांग लेकाई कम्युनिटी हॉल दसु यूथ डेवलपमेंट क्लब कांतो अमदी कांतो अवांग लेकाई डेवलपमेंट ऑर्गेनाइजेशन सिंधुना वकत मिफम चथखी लोनेना खोलाव के लाउदुना सेकमाई ऐसी की एमएलए की युम तमना चतुना मेमोरेंडम अमसु पिशनखी नोंमगे अखोई चागदबा अखोई हादि चारादु अखोई थबा सि सुद्रबनिना अखोई हादि मदुगी हिंगनबी लंबीदु अखोई चखाउजी थदतपेने मसी थिंगबा तारगदि अखोई जी हादि अखोई थंदा सिजरो हाइबगा सब माने मयाम गिदी होय सेंटोक लंबी अतै अतै लेरंबा याय अखोई कांतो सिगिदी तुरेन सिन मपान सिदा लेबनी तुरेन सिदा लोइना सुजरगा तुरेन दा हिंगजबा मिवै कक्तनी तुरेन दगी पोरको पैसा सिना नोंमगी हलकपदा चेंग लेउगनी इंसांग नापि ब्लॉक पुना मल लोइना पुनरी बुंगतनी अदुना हौजिती तुरेन सिदा कुमद्रबनिना मयाम अवाब सिदा लोइना मायोंगनरे चादबना कुंगाय मियावनरे स्कूल चत्तब भौ यावनरे अमरोमदा UK Road Tata 407 Owner and Driver Union asu Manipur High Court ki order adu pendaba phongdokhi loinana athubu matamda thabak suba yahanbiyu haiba opam kya thamlakhi machinery sing sidi id yari gai di masidi tawidabana phayena khali simisina imaibel singna turenda karida akhoi niktana khotana tawbosing do aduna Sengmai turen ising nai halakpa haisi sengmai turen da imai ben singna nikpana nai henba nate sengmai turen da achoba farm tawraga leiba potuk machine duna thadrak ising duna nai bani sengmai turen dagi imai ben singna nikpana sengmai turen ising nai henba sungam Hauzik oirakliba phibam asida turel singsu kannaba amadi sinmi singisu pukchak thattanaba lengang na thubu matamda ahinba miyeng ama changmugi tangai phadabadi adumak ledi Camera person Bishojit namaya pangulone na parom jariba ai Kitrumayum Premchand Impact News Imphal Tureldagi nung lengoi pekpada High Court of Manipur na athingba thamliba asigi mayokta All Manipur Excavator Local Truck Tipper Owners and Worker Association Amel Towana August ki tang amagi ayupung maridagi numidang wairapung taruk fawba kauriba Manipur ban asida All India Trade Union Congress Manipur State Committee na mapung phana saugatkani haina cherol amada khanghalakli Nakalamaromda ban asi Khamaikai Light Vehicle Passenger Transport Association na mapung phana saugatkani haina lup asina thadorakpa cherol amana khanghalakli Nakalamaromda Manipur High Court na nunglengoi pekpa thingkhibadagi hauzik sinfam asina hingnanaba pambai oiramba mioi singda thengnariba awaba si koknanaba lengakna akaknaba thaurang kaya paikhatle haina Additional Chief Secretary Dr. Suhail Akhtar na phongdokre Hiramasigi matangda All Secretariat ki Conference Hall da pangthokiba paumi singa unaba amada mahakna makhata na hai hauzik state asida thokliba wathok asigi matangda ngasi Chief Minister ki Secretariat ta Chief Minister Nongthombam Birena chair lauduna Minister MLA DC SP amadi tongan ba department kaya gi director sing yauba mifam ama phamduna hauzik state asida thokliba wathok asi nainakre Mifam aduna ahan ba thaurang oina High Court ki order amana thabak suba phangdriba mioi sing asigi awaba asi yenglaga athuba matamda Public Work Department na lepakpa matam kharada tha anigi manungda lengoi pekpa hohallagani hairiba mafam asida makhal amatagi machine sijinaduna thabak subadadi athingba thamgani loinana lanai pata len singi oinadi hectare manga dagi pikpa mafam oigadabani Hauzik maki oinadi Commerce and Industry Department ta application tharakpa mafam 19 gi manungdagi mafam 13 da thabak shuhananaba thaurang tauri
अदुबु हाइरिबा मफमसिंग असि डिस्ट्रिक्ट लेवल कमिटी अमना येंगशिलबा मतुंगदा स्टेट लेवल की थाकता लैबा कमिटी अमना येंगशिंदुना एनवायरनमेंटल क्लियरेंस पीरबा मतुंगदा हौहनगनी अमरोमदा हौजिक स्टेट असिगी तोंगान तोंगान मफम कयादा थोरकलिबा इरांग असि लोइसिनबा लेंगा की माइकैदगी कोर्ट की ऑर्डर अदुगी मतंगदा पाकशना अवेयरनेस चथरगनी हाइकी It will be assisted by the District Expert Appraisal Committee headed by the Water Resources Department. The applicants shall submit their applications for mining lease along with the mining plan prepared by the qualified registered mining planner for private patta lands for an area less than 5 hectares to the Directorate of Trade, Commerce and Industries. These proposals will be forwarded to the District Authority for environmental clearance. Such proposals which are found feasible shall be forwarded to the Director Environment, Government of Manipur for environmental clearance by the state level expert committee. Kakching district ki mafam kharada Japanese encephalitis amadi kangdagi sandokpa atopa laina singdagi ngakthoknanaba Kakching wairida kangkhal sing kang hidak lupthokre. Chief Medical Officer Kakching Lamjing Makhada District Malaria Office Kakching na laikai adugi Asha amasung Ideal Youth Association Kakching Wairiga Kuchamnaduna Kongoi Kaithel Community Hall da kang hidak tak kangkhal sing lupthokpagi thabak adu chathakibani mafam aduda Kakching Municipal Council Ward number 1 Kakching Wairi area gi manungda leiriba miyam gi kangkhal chatret ka tararom hidak lupthoki Nakalamaromda Kakching Wairi Ningthau Paring dasu chahi taruki nupi macha amasu Japanese encephalitis positive oibaga loinana Kakching da Japanese encephalitis na naba miyoi punna taret sukre hairi Matang swaisida break amalaujage break ki matungda thangmaiban laurung pure laikaida ngarang bom pokhai hanbagi thawongbu yaningdaba fongdoktuna wakat mifam chathakibagi pau amadi Manipur amasung malimgi tongan ba ipausing puduna lakchege impact news pu meeting tadun lebiu ngarang thangmaiban laurung pure laikaida sakti leiba bom ama pokhai handuna nupi ani yauna mioi ahum sokhan kibagi thaudok adubu yaningdaba fongdoktuna miyamna wakat mifam phamkhre mi chinba mafamda bom pokhai handuna mioi ahum sokhan khiba laibak thiba thaudok adu kanana amadi kari maramgi tawbano haiba athuba matamda sengdok piu haina miyamna demand tawrakli ngasi thangmaiban youth club amadi peace and humanity level youth organization gi micheng makhada maikai adomgi maira paibi singna saruk yaduna pangthokiba wakat mifam aduda bom miyam tinba mafamda bom langshinba tokpiu miyam ingna chikna leiba pami bom na waroishin purakpa yaroi haina iba placard kaya sijinaki गाड़ी से आम कुंगना चटपा मफमने हाइबा अदुचु मथक्ता नांगी पुंग तरेट हाइबसिदि अखोई चाबा थकपागी चथोक चसिन लैथोक लैसिन चलिबा मफमने हाबो जगाने मतमदो सि मतमसिदा सुमाइना थोगनिंगदबा थौदो हाइजि ngarang मक्ता याम थिन सोए कइसु खंगजेदबा मिसम मि इंसांग लैरुगा लाकोदु सोकोदुदि लाइबक थिबनिदना अदु मतमदुदा नोंग खितंग ताबगिदमगि याम सोक्तबई वाने बको अदुबो सुमाइना मिसम थोकबा जगासिददि तहनिंगदे करम ग्रुपना तौरिबनो लनाय ग्रुपला अदगी नहरोन ग्रुपला करी ग्रुप नो खंगदे तहलिबा थोबिबा ग्रुप से मयाम अखोगी ममांग सिदंगतंगदि सेंदोखनिंगी मतुंगदसु अमुहना Manipur gi tongan ba mafam kayadagi khangatlaba handicraft nupi singki oiba anoba pothok yamna puthokpagi competition ama ngasi khundrakpa makha laikaida haudokre Female Handloom and Handicraft Cooperative Society Limited achan bigaina sinba competition asi tha asigi tarikun ga nipandagi Ministry of Textile ki Development Commissioner Handicraft ki senthang makhada numit tarani chatharakpa craft exhibition ki manung chana pangthokibani August ki tang taru phawda tawgadaba sigumba exhibition ase nungsibidana lengbiraktana mayamgi puni akhoi gi thawgat piu sigumba competition mayam ama tawraka anda moida knowledge mayam henkali ahen ba pot bukhat puthokna tungi entrepreneur ama oina senthok lambi leina ba hona bada mateng yamna oigani haina sinjabani Self-help group singna anoba khongthang ama oina uchara sing sembiu ningthina sem saraba uchara sing department ki maikaidagi launanaba sem saduna leire haina Horticulture and Soil Conservation Minister T.I. Shyamkumar na phongdokre wafam asingasi 100 days impact initiative swasta self-help group parivar Haibalamda Manipur Urban Development Agency na sinduna pangthokpa state level workshop ta phongdokibani City Convention Center da pangthokpa thauram aduda Minister Shyamkumar na lengakna miyamgi yaifa thaurangi damak piriba kanaba sing asi lamdam asigi self-help group singda mamutta na khanghanba mathautai
थौरम अमा पांगथोकपा मतमदा बेच अमदी खुदसेमगी बुके पीबगी महुता निंगथीना सेम सारबा उ चारा पांबी पीबना चटनबी ओइरक्लबदी लमदम असिगी अकोइबगी फिबमदा चाउना मतिंग ओइगनी हाइरी चटनबी असि मंगफाउननबा सेल्फ हेल्प ग्रुप सिंगना अचौबा थौदांग लौबियु डिपार्टमेंट की माइकैदगिसु अंगंबा मतेंग पांगनी हाइना महाकना फोंदोखी माना लंगान भी पिरपसी लंगान भी जी फसे को पिरपबदी मसी के शेट को जादे लेकिन को जादे कई माना दबाइदा ये जी तेला का लोयर का तुम कई माना दे साब से तुम जादे मसी इन्वायरमेंट दी क्लाइमेट चेंज दी सने जम लापा नी सी उजिंग जी उसा सापिंग दी पिरप का दे वो खान नो आए हे सही पिरपदी काय थाउ जी हा खान मा होरे हाबम जी न सेल ग्रुप सिंग दा आइना अपील तो इमदो दी कोई सिना सेल ग्रुप सिंग सु जी का दे कोई ना कोई कोंथोक पियो apa teman orang tua dia ikan yang kesulitan dia. Si selebgram yang itu kan tu usah si adum sembira. Isa isu kita luhong kita 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 dari badan kita. Pada si siapa kan si was habis su bisa pangani. Amu tu su bisa pangani. Imai musuh ngani. Ada kau ki meeting tu loh nama kau kan tu ada. Usah ram siapa tu pal oh mari sangat. Yang tu jual su yang ni. Jadi adum sistem memang kau ki Manipuri dah mati malam tu lah bina. Adum di sistem tu kau tu tu si selebgram tu waktu tu adum kan ni su pasal ngam. साबा निंगथिना लोइद्रिंगैदा संगाखिबा दोलाई थाबी प्रोजेक्ट ngasi फेल ओइदुना लौमी सिंगदा निंगथिना इसिंग पीबा ngamdre हाइना खुंद्राकपम कंस्टिट्युएंसी की एमएलए टीआईश लोकेशोना फोंदोरकली वाफम असि खुंद्राकपम केंद्रगी युमनाम पाट लौकोल कबो लौकोल हैक्रक मपा लौकोल अमदी लैतान पोकपी लौकोल सिंगदा मतम कुइना इसिंग लैतबदगी लौ पानबा यादना लैरमलबा मतुंगदा एमएलए ना सेल पुथोक्तुना इसिंग चिंगदुना इसिंग पीबा मफम सिंग यंगशिनबा चटपदा हाइकिबनी एमएलए लोकेशोना मखाताना हाइकिबदा लैंगाकना हंदक इकंग थोकपा मफम सिंगदा इसिंग पम पीगनी लाउथोकलबसु पीबदा ओपोजिशन रूलिंग खाइदुना पीखिबना केंद्र असिगी मफम खरदा इसिंग यौहनबा ngamdana लैरबसु महाकी माइकैदगी अथुबा मतमदा इसिंग पीनबा होनगनी हाइकी by forcibly sida la sanga da ada sanga thoki biding sida huji kai thwe ising bo makadum kumdo da kano to kan taniel dagi ising dem ha yalaga huji palok bising tawre kumdo haraga kum chingal example ko adu hariba mayam se oina tawdu ma tawjiti department gi engineering thiwa khangaktre thiga da thiwa khangaktre kana no khoin tan sarkar phangi sarkar tare engine bini kalkata le ising pura lorga engine bini hare ai dagi maruni lo ba jaga da uriba jaga di yengbiraga department sabiraga har da kala har pi biba ising logum leiba jaga da di ising bibi mota sunglai le da jaga da ju mla singna mai ruling the law bi thok ram da phangau de khoi ken da single engine da hanak chamen kai chani yem da pi ya da phang opposition de leiti लोकताक पाट फाउदुना इसिंग लंबी ओइना चथोक चसिन तौबदा लमथुंगफम ओइगदबा इनलैंड वाटर कॉम्प्लेक्स मंगा अमसुंग व्यू टावर अमा एलडीए की चेयरमैन एल सुशिंद्रो एलियास याइमना ngasi संगाखरे Ministry of Shipping and Road Transport and Highway Government of India की सेंथंग मखादा लोकताक डेवलपमेंट अथॉरिटी ना लोकताक मपानदा लैबा इसिंग लंबी सिंगी मरु ओइबा लमथुंगफम सिंग ओइरिबा कारांग कोमलाखोंग फौबाकचाव फुबाला तौबुल अमसुंग थांगगी चाउब चिंगदा व्यू टावर अमदी कॉम्प्लेक्स मंगा सिंग असि साबनी संगाबगी थौरमदा एलडीएसी लोकताक पाटपु मसक थोकनै लेहननबा थबक पाइखतनबा अमदी पाट असिगी मपानदा खुंदारिबा मियाम अमदी ngami singi yaifanaba thabak kaya paikhatnaba leibani pat asida nga phage ngasang sage amadi tourist destination sing sage hairabasu LDA gi ayaba lauduna niyom chumna lona yaba maongda sabiyu nga phabiyu adubu karigumbada logi wangmada lona yadaba thabak tawraklabadi logi matung ina phangpham thokpa chairak pigani karigumbada loktak patta boat sijinagi hairabasu authorized certificate pairaba boat sing sijinabiyu haiki amaromda state asida paliba lengak asi coalition government ni maram asina lengak asibu lead tawtuna chatliba BJP ki mihut singda minister fangbagi chang asi yamna nemi adubu isha isagi apamba khak yengduna paliba lengak asibu thugainaba hotnaraklabadi kaidaunungda compromise tawroi haiki government gi maponi na akoina sijanagada akoina fana sijanadagadi government phana amna semena khalase sanana yomaga su akoi kaidongaida habanga maroy akoina akoi ipone na khalakanda akoina sijanabdune karangi area se masigi akoi basdei ja haitare nasik kumamna adana piling toroga fum jingji hanjalaga lambi ma akoi semningi madu mayamna yani haragadi akoi loktak development authority na adugumba khudol ama akoi
ꯀꯔꯥꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨ ꯂꯩꯖꯩ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯦꯆꯤꯟꯁꯤꯡꯅ ꯆꯔꯥꯡꯁꯦ ꯐꯥꯟꯈꯠꯂꯒ ꯀꯪꯐꯥꯟꯗ ꯄꯨꯈꯠꯂꯕ ꯃꯇꯨꯡꯗ ꯆꯔꯥꯡꯁꯦ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯔꯦꯁ ꯇꯧꯔꯒ ꯉꯥ ꯃꯆꯤꯟꯖꯥꯛꯀꯤ ꯀꯩꯅꯣ ꯈꯔ ꯍꯜꯂꯛꯏ ꯑꯗꯨ ꯍꯥꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯉꯥ ꯃꯆꯤꯟꯖꯥꯛꯁꯦ ꯑꯩꯈꯣꯏ ꯄꯨꯊꯣꯛꯀꯦꯅ ꯂꯣꯛꯇꯥꯛ ꯗꯦꯕꯂꯞꯃꯦꯟ ꯑꯣꯊꯣꯔꯤꯇꯤꯅ ꯑꯩꯈꯣꯏ ꯈꯜꯂꯤꯕ ꯃꯔꯝꯗꯤ ꯉꯥꯃꯤ ꯃꯌꯥꯝꯒꯤ ꯐꯅꯕꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯒꯗꯣꯏꯅꯤ ꯑꯗꯨꯅ ꯂꯣꯛꯇꯥꯛ ꯗꯦꯕꯂꯞꯃꯦꯟ ꯑꯣꯊꯣꯔꯤꯇꯤꯁꯦ ꯉꯥꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤ ꯂꯣꯛꯇꯥꯛꯀꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤ ꯁꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯅꯤ National Institute of Agricultural Marketing Jaipur gi meeting makhada Krishi Vigyan Kendra KVK Thobal amasung Manipur Small Farmers Agri Business Consortium Imphal na sinduna Integrated Farming System Processing and Marketing haiba wakhalonda numit humni chupna chatharakpa lomi singi training program ngasi loishin bagi thoramadu KVK Thobal gi conference hall da pangthokhi Loktak Pata plastic thadaba toklashi habagi wakalonda Sendragi Inland Water Transport ki complex da plastic bottle na semba plastic Loktak reuse plastic selfie point hangdokre selfie point adu USA da laiba Sunushify dagi environmentalist Gitanjali Laishram Sanaujam amadi mahaki marup singi senthang makhada sabani Point adu PhD Division Bishnupur ki Executive Engineer L Gokun Chandrana hangdokhi self point adu hangdokpada natana Sentra dagi Moirang Bazar fauba plastic tahandanabagi drive su hangdokhi Plastic bottle asina ngasi tagi sahi chamri changwa gi matungda decompose tawrakpa matamda tunggi mironda aikogi isa issue singna loktak asida ising loktak asigi ising sijinaruba mafam asidagi nga chak pharaga charuba matamda aikoi mioiba aikoisu Laina kayamok yamna sathiraba laina mayam ama mayok naba yabagi bhibam lakpa asigumba mayam asi ningdadi Manipur gi miyam singna loktak pat asida yarikai plastic ki potlam langthabiganu Thobal Commando ki team amana ngasi nungthil pung ani taba matamda UNLF ki member ama Hairok Bazar dagi faraba miyoi adudi Hairok Part 2 Bazar dagi Masana Masabu UNLF ki Colonel ni Haijaba Saikhom Sarat Singh alias Tomchau Chahi Yankai Humdoi Apokpa Laikhidraba S Ibohal ni Hairi Thobal District Police ki SP Dr. S Ibomchagi Micheng Makhada Additional SP Operations Sachidananda Soibam Amadi DSP Commando Okramcha Wangkhombana Luchingba team amana Phagalakibani Hairi Nongmagi Oiba Ayurvedic Free Health Checkup All Community Development Organization Morigi Office da Pangthokre All Community Development Organization Mori Amasung Kanglai Park Nurture Care Research and Productive Center Kongba Khetri Laikai Anina Punna Sinduna Chathakiba Camp Aduda Mafamadugi Nupi Ubi Kayagi Laina Layung Sing Yauna Thyroid Pile Amadi Gastric na Chingba Laina Kayaki Checkup Tauki Hauzik sanabagi pauda Khongman Fencing Academy na taramanga suba Governors Cup State Level Fencing Championship ki overall champion oikre Manipur Fencing Association ki meeting makhada Kumalampak Sports Complex ki fencing hall da chathakiba championship asida Manipur gi tongan ba mafam singdagi lakpa fencing unit taranithoi dagi nupa sanaroi chamaga supna ohum amadi nupi sanaroi chamaga humbudra mari punna sanaroi chani ga humbudra tare na saruk yaki Chathakiva Fencing Championship asida Khongman Fencing Academy na point humphumanga fanglaga ahumlak shuba oina championship asigi overall champion oibangamki DFA Imphal West na point yankhaiga manga phanglaga runners up takibaga loinana UPAA Kyamgaina point nifu taret fanglaga second runners up taki championship asida DFA Imphal West na nupa machagi overall champion aduga Khongman Fencing Academy na nupi machagi overall champion taki Kolkata gi Netaji Stadium da pangthokiba manga suba International Karate Championship da medal lawrakraba Morigi chahi nauriba sanaroi 13 taramna okre
Sheshinkai Shitoria Karate Do Federation na Sinduna Pangthokiba Championship aduda Moredagi Saruk Yakiba Sanaroi Taramathoina Gold Medal Mari, Silver Medal Manga Amadi, Bronze Medal Taret Punna Medal Tarataruk Laurakpangamki, Sanaroi Shing Adubu Maitei Council Moregi Thomi Sing Amadi, Kha Nongpok Apunba Nupi Loop Anina Sinduna, Maitei Council Moreda Okpagaloinana, Matung Tarakpada Lamdam Asigi, Mingchat Puraknaba Pukning Thawatki. Taranipan Suba Governors Trophy Cash Prize Tennis Tournament August ki tang taradagi taranithoi faubada pangthoklagani hairi Manipur Tennis Association ki meeting makhada Lamphel Patalaiba Officers Club ki tennis courta chathagadaba tennis tournament asida saruk yaningba chahi taranithoi amasung chahi tara marigi makhada laiba nupa macha amadi nupi macha tennis sanaroi singna August ki tang taret faubada Mingjan form Pishilakpa Yabagaloina Lamphel Patalaiba Association Asigi Sanglen Dagi Akupa Marol Kanglaba Yaragani Haina Association Asigi Secretary na Thadorakpa Chirol Amana Kanghalagi. Manipur Police Sports Club Fast Emarna Kun Suba S. Birendra Singh Memorial Super Division Football League Tournament ki winner Oibangam Kre Ngasi Kumalampak Artificial Turf Ground da Sanakiba Football League Tournament Asigi Taramari Shuba League Match da Chil Lilong Chajingna SKYC Awang Sekmaibu Panjil Ani Amada Maithiba Piki Chatharakliba Imphal West Super Division Football League Asigi Ngasi Sanakiba Aroiba League Match Asudana Manipur Police Sports Club Fast Emarna BMAC Taubungkopu Panjil Ahum Sinoda Maithiba Piram Laga Chathakiba Football Division League Asigi winner Oiba Ngamkibaga Loinana Chatliba Chahi Asida Pangthokadaba Winners Kapta Imphal West District Football Association ki team ama oina saruk yaragani Imphal West District Football Association ki meeting makhada football team tarukna chathakiba Super Division League asida saruk yari. Maharaj Kumar Ghanendrajit Singh Memorial Super Division Football League Tournament Raising Athletic Union Lairik Yengwam Laikai Amadi KIYC Khetri Iring Awang Mapal Laikai na ani mai pakre Imphal East District Football Association ki meeting makhada ngasi Khetri Gauda Laiba Abagi Sanabungda Sanakiba Football League asigi Mari Shuba League ta Rising Athletic Union Lairik Yengwam Laikai na YOSC Khurai Konsam Laikaibu Panjil Amasinoda Maithiba Pibangamki Chatharakliba Super Division Football League asigi ngasi sanakiba Mapan Suba League tana KIYC Khetri Iril Mapang Awang Laikaina SAK Yumnam Khunaubu Panjil Ani Sinoda Maithiba Pibangamki Football Team Taretna Sarukyaduna Chathariba Super Division League asigi Tara Suba League ta PYA Kairang Amasung RAU Lairik Yengbam Laikai gi Taramathoi Suba League tana UPAA Kyamgai Amadi KIYC Khetri Iril Mapang Awang Laikai Anina August ki tang anida lamba taunaragani. Arabada bulletin asik headlines amhona miyamna thamjari. Standard Robert School gi laikidrabi mahairoi gi maphamda miyamna kainaramdai gi ikai khumnaba utkre mikap mirau khol marakta Imphal East ki harau rauda aroiba mathau mangam pangthok. Manipur Rifles IRB CP followers Mel recruit ki manga suba batch ki passing off parade Chief Minister na salami okuna pangai dalaiba Manipur Police Training College ta pangthokre. Standard Robert School gi misida maralaiba mishak pu kanana balengak ta pressure piba leiti piraklaga su chatkadaba natte haina Chief Minister Nongthabal Birena phongdokre. Manipur gi Turil Singh dagi nunglengoi pekpada Manipur High Court na athingba thamlakhibadagi sinmi kaya gi chakhau thadatbaga chap manari. Amasung ningkina semlaba Uchara Singh Department ki maikai dagi launanaba sem saduna lei haina Horticulture and Soil Conservation Minister T.I. Shyam Kumar na phongdokre.